Assalamualaikum warahmatullahi wabarakatuh. Masigi video asida adukumlaba khangdaba yadraba masail ama taksari haiba adudi ekhoina namaz sonba matamda tapna pafi setlaga namaz sonba matamda namaz adu oigadra natragana oiroidra haiba adugi matangdani adugumlaba tapna pa yamna chinba fi setpa haiba adugi maramdagi hakchangi kaya sing adugi mawong matau adugi shape pumnamuk adu khammangamlaba amadi ayeng mamina uraba hariba adu haramni mataw sumna hakchangi arurpa hakchang kaya singbu yenghanba natragani yengba animak ase haramni hariba adu mahaki thamuida karigumba apamba amata yautuna yengbu oirabasu karigumba mahanga seliba fi adu yamna thaba maramdagi hariba adudagi mahaki haksangi kuchu adu ubadi udraba amasung hariba aduda karigumba mahakna namaz sonba matamda mahaki faraz namaz adudi oigani tawbatabu haram oiba fi setlaga namaz sonba maramdagi madu makru amasung guna oigani nupi singna tapna pa fi setlaga sonba yadaba adudagi hena nupa singna tapna pa fi setlaga namaz sonba aduna hena yamna sathi maramdi nupi singna tapna pa kurtina jingba setlaga namaz sonba matamdasu makhoidi khudaina jingbana kopsinduna namaz soli maram asina hariba aduda karigumba kaiba amata leite masidagi aikhoina khangba ngamle matudi nupa singnasu tapna pa amadi hakchangi kayatki shape takpa adugumlaba fi amata setloidabani